इंडो-म्यांमार बॉर्डर की चयेतनरिबसी पॉलिटिकल पार्टी खुदिंगमकी मिहुत अममम यावबा कमिटी सेमदुना येंगसिनबा हाइना चीफ मिनिस्टर न लुचिंदुना पांगथोखिबा ऑल पॉलिटिकल पार्टी की मिफमदा वारेप लौख्रे। नेशनल पीपल्स पार्टी ना मणिपुर की ngमखै ngaknanaba अचेतपा फिरेप लै मियाम की उनखंगना पार्टी असिना थबक तौगनि हाइना मिनिस्टर एल जेंतकुमारना फोंदोखरे। सेवन पे कमीशन इंग्लिश की अप्रैल की अमदगी पीरगनी अमदी लोकल लिकर मपानदा थादोकलगा लाकपा इनकम न तरेत सुबा पे पीगनी हाइबा लेंगाकी वाफमबु M2 अमदी MGO ना अकनबा मोंगदा यानिंगदबा फोंदोरकली। तरामाथोई सुबह स्टेट लेवल पाइनएप्पल फेस्टिवल कम सेलर एंड बायर मीट एंड यूथ फेस्टिवल 2018 ngasi loisinkhre lengak asina miyam gi apambagi mayokta thabak amada tawroi haina minister Shyam Kumar na hairi। अमसुंग नुमित मापन चुपना चथरकपा कांग कुमहै की अरोइबा नुमित पूर्ण यात्रा ngasi धर्म लाइनिंग लाइसोल अमदी हराव तयामबगा लोइनना लोइसिनख्रे। मयाम खुरमजरी अदम येंगबिरिबा इम्पैक्ट न्यूज नि आई पिंकी ओक्रम ना हौजे पुंजा सिफावबगी मरोइबा पाउसिंग मयाम द पिजरी। चीफ मिनिस्टर नोंगथोंबम बिरेना चेयर लाउदुना पांगथोकपा ऑल पॉलिटिकल पार्टी की मिफमदा इंडो-म्यांमार बॉर्डर की चयेतनरिबा पिलर नंबर 81 असी पॉलिटिकल पार्टी खुदिंगमकी मिहुत अममम यावबा कमिटी सेमदुना येंगसिनबा हाइना वारेप लौख्रे। सीएम सेक्रेटेरिएट मणिपुर प्रदेश कांग्रेस कमिटी यावदना अतोपा पॉलिटिकल पार्टी सिंगना सरुक यादुना चथकीबा ऑल पॉलिटिकल पार्टी की मिफमदा इंडो-म्यांमार बॉर्डर की वाफम यावना मणिपुर यूनिवर्सिटी अमसुंग फ्रेमवर्क अग्रीमेंट की मतांगदा वारेप कया लौखी। मिफम अदु पांगथोकपा लोइरबा मतुंगदा मिफम अदुदा सरुक याखिबा कम्युनिस्ट पार्टी मार्क्सिस्ट की जनरल सेक्रेटरी KSI सांतना पॉलिटिकल पार्टी खुदिंगमकी मेंबर यावबा कमिटी असिना लाकलिबा तांग 23 अमसुंग 25 दा सेंट्रल की टीम अमसुंग अतै मरु ओइबसिंगा चटमिनदुना बॉर्डर पिलर 81 येंगसिनबा मणिपुर यूनिवर्सिटी की VC की मथक्ता फैक्ट फाइंडिंग कमिटी ना थिजिनबा हौद्रिंगैदा VC मसादा हाना सुती लौनना हाइबा वारेपसिंग असि लौखी हाइना फोंदोखी। मणिपुर यूनिवर्सिटी हौजी लेरिबा अखोई इशू असिदा अखोई BC असि लिपिखिबा अखोई यानै नागा एग्रीमेंट की मतंगददी अखोई पॉलिटिकल पार्टी सिंग असिना खनबा मतमदा पार्लियामेंट्री स्टैंडिंग कमिटी ना मखोइना यामना मरिक चुमना अखोई मखोई कमिटी की रिपोर्ट अखोई चनी के तराउंदो दो पुथोखरबा मतुंगदा मदुदा स्टेट की स्टेक होल्डर सिंग याहोनगनी हाइबसी अखोइना थागर फुंदोई मरोइना मदुदा अखोई खनरकबा मतमदा अखोई मणिपुर की अखोई असेंबली की स्पेशल सेशन नमो कौबा याबई वाफमदो अखोई ngasi लेमनै। नाकल अमरोमदा हयें चथगदौरिबा असेंबली सेशन की मांगोइनना चीफ मिनिस्टर नोंगथोंबम बिरेना मियामदा हाई मणिपुर पीपल्स बिल 2018 असी पास तौननबा लेंगाकना लौरकपा खोंगथांगदा मियामना सपोर्ट तौबियु लमदम असिकी यलहोमी कन्ननबा मियामगी तुंगी लाइबक लेपकदबा बिल ओइबना मणिपुरदा लेरिबा सेक्शन खुदिंगमकना गवर्नमेंट की खोंगथांग असिबु सपोर्ट तौबिनबा मखाताना चीफ मिनिस्टर ना मणिपुर की मियामदा अपील तौरकली। मणिपुर यूनिवर्सिटी की वाथो का मरी लेना ngasi चीफ मिनिस्टर नोंगथोंबम बिरेना चेयर लौदना पांगथोखिबा ऑल पॉलिटिकल पार्टी की मिफम की वारेप मुसु मुता अमदी मुसाना रिजेक्ट तौबगा लोइना कंडेम तौख्रे। ngasi की वारेप असी स्टेट असिदा लेरिबा पॉलिटिकल पार्टी सिंगना मणिपुर यूनिवर्सिटी की वाथो असी नुमित यांखैनी थोइनी सुजलकलबदा इशू असिबु करीमता थौसादबकी मओंगदा वारेप लौबा असि लाइबक थिबनी। ngasi मुसु मुता अमदी मुसा की इमरजेंसी प्रेस मीटिंग अमदा मुता की स्पोक पर्सन देवानंदा निंगथौजम ना हाइखिबदा ngasi ऑल पॉलिटिकल पार्टी की मिफम न लौखिबा मणिपुर यूनिवर्सिटी की ओइबा प्रो VC अमा हापा हौजिक लैरिबा VC असि लीव पीबा लोइना फैक्ट फाइंडिंग कमिटी अमा मणिपुर यूनिवर्सिटी कम्युनिटी दा यानिंगदबा मओंगदा सेंबा असि याबा ngamloi। हौजिक मणिपुर यूनिवर्सिटी कम्युनिटी ना पामलिबा असि हौजिक लैरिबा वाइस चांसलर प्रोफेसर AP पांडे फम लौथोकपनी हाइबनी हाइना देवानंदना फोंदोखी। ngasi की पाउगी मिफम अदुदा मुसु अमदी मुतागी मिहुसिंग सरुक याखी। Whatever may be the case,
मोई कांग्रेस की कांगू याउगिद्रगसु मोइना लौग्रिबा वारेप अहुमसी अहुमक यानिंगदबनी नंबर 1 दा प्रो बीसी अमा हापगा हाइबा पॉइंट सिमा नंबर 2 दा बीसीसी ओन लिप हाइबा को फेक फाइंडिंग कमिटी सिगी पॉइंट अहुमक सिने खोइना यानिंद्रिसि बीसीसी ओन लिप ता चटपा हाइसी पोथा हलगा बीसी की चेयर ददी स्टिल मोई अंडर करेंसी करिनोइबु he remains on the chair of the VC haiba all political party gi hoji lawriba ware pro BC hapa amadi fact finding inquiry akoina yadi aina lariba right sing yadi na clear oina thamiba posi continue to hon baka haiba si akoi gi CM na akoina tawriba agitation si akoi arumayang kai mi yeng dabagi akoi da karim na bagi film ama lakpa si yamna laibak thibani ana hamda thamjage akoi ngarang deputy CM na haibiramba crore manga gi demand si fake ni haibagi wafam ma deputy CM na masana palami फेक ने है खंगब लरी पोसीदा बीसी की मथक्ता अदगी फेक ने खंग लरी पोसी बीसी की मथक्ता अदगी मागी मरी लेदम ओथोरी मथक्ता ngasi बुवा एक्शन लखोत्रिबसे करिगिनो नाकलमरोमदा डायरेक्टरेट ऑफ एजुकेशन एस अमदी यूना पुन्ना थोकपा चिरोल अमना हयेंग जुलाई कुलुमदोयसी इम्फाल ईस्ट अमदी इम्फाल वेस्ट लैरिबा महिलोय संग पुमनमक थोंगलोन गनि हाइना खंगलकली थौरांग असि स्टेट असि हौजिक ओइरिबा ngakसल गी फिबम असि येंगलगा लखतपनि हाइरी National People's Party NPP na Manipur gi territorial integrity kaiba yaroi haibagi achetpa firep lai hauzik lairiba BJP na luchingba laingak asida major partner oiriba NPP na miyam gi apamba khangna thabak tawgani haina health minister gi famsu pairiba NPP gi MLA L Jentukumar na phongdokhre wafam asi kai samthong kendra gi oina old age pensioner beneficiary singi khudong chaba चाहननबा अहानबा ओइना मणिपुर रूरल बैंक क्वाकैथेल ब्रांच ता अकाउंट हांगदोकपगी थरम अमा पिसुमथोंग निंगोम लैरक याइफलम जिंगलुप कम्युनिटी हॉल दा पांगथोकिबदुगा मरी लेना फोंगदोकिबनी मिनिस्टर जयंत कुमार ना हाइखिबदा हौजिक इंडिया गवर्नमेंट अमदी NSN IM अनि की मरकता लैनखिबा यानचे अदुगी मतंगदा चपचाबा वाफम खंगबना महाक मसा यावना स्टेट असिगी मियामदा पाइखतपा अमदी लैरी नागा इंटीग्रेशन तौबदा नागा फुरुप सिंह नुंगसिनना लैबदा कम्युनिटी अमतना अयतप लैते अदुबु नागा इंटीग्रेशन तौनब होटनबदा स्टेट असिगी ओइबा टेरिटोरियल इंटीग्रिटी कायबा यारोय हाइबा वाफम असि ममांगदा थमखिबा लैरे हौजिकसु लैरी लोइनना तुंगदसु होंगबा लैरोय NPP na स्टेट असिदा लैरिबा मियामगी इहुन खंगना थबक तौगनी लोइनना पार्टी असिना हौजिक लैरिबा स्टेट असिगी इशू पुंबा यामना कुपना येंगसिली हाइना MPP gi MLA असिना फोंगदोखी नाकल अमरोमदा ngasi कैसामथोंग केंद्र की ओइना मणिपुर रूरल बैंक ता अहल ओइरबा ओल्ड एज पेंशनर बेनिफिशियरी सिंह के अकाउंट हांगतोकपा सिना माइकै असोमदा लैरिबा चही यामलबा अहल सिंहदा कानब पीबा ngamgani हाइना महाकना फोंगदोखी Nagana nagasing mayam punjagi haibada Mite community na tagi any other community Mite boro amu boro Arunachal Pradesh or amoro naga punjagi haibada epam amtalaite mai nuksina jagi haibada epalaite but tawdadi akoi boundary phoga poraga akoi territorial integrity kaiba yaro haibada akoi state ne ado NPP na hojik madu state se akoi tumgang chali hojik visible led government side da akoi NPP na partner achaw makil partner mo hoy ado sira lai makil partner si political alliance khaki wa dene but once political alliance oiro hawada praja gi lai sentiment dik madu gi lai makil gi Aningba Apamba Mayamdo, Madrid against the NPP Tabaktor. NPP will definitely stand for the territorial integrity of our own state. Like every political equation, Congress ki BJP ki atagi tradition se NPP Yamna Kupna Koni Yangilia Duga, Prajana Pamba Monga, Prajana Takada Monga, Amanjo Praja ki goodwill Makil Mong the Reda, NPP Tabakshad Makitogani. Myanmar na ngamkai lansilaga kotha khunauda yungsilakliba border pillar 81 gi matangda asengba khangdoknanaba Pandamda Universal Friendship Organization gi Legal Aid and Awareness Council gi President Senior Advocate Sanasam Saratna Survey of India Revenue Department amadi Manipur gi lenga ki Principal Chief Conservator of Forest da legal notice thakre hairi Hiramasi gi matangda ngasi nungthil kaisampata leiba Yaima Commercial Complex da Paumi Singa unabada Senior Advocate Sanasam Saratna haikibada Myanmar ga tainariba Manipur gi ngamkhai asigi aroiba saruk asi Kavo Valley gi mamang thangbada leiriba ningthi turel faubani India amadi Myanmar government na Englising amaga chamapan humbudra tarukta yanakhiba Rangoon Agreement ki matung inna yungkhiba boundary pillar sing asi international boundary nate
border pillar asidi India Myanmar anigi security fencing ni haibagi maramdi kumjali singani supna anida Manipur lengak na hari bangam khai asi ngak senbina ba India government ta che thakiba leirabani maramaduna India government na Manipur pu masagi saruk ama oina laurabadi lamdam asigi ngam khai confirm thoi adubu India government na ngam khai gi matang da lauriba firep asi policy amagi makhada tauba mali oirakliba fibam asida ngam khai gi chapchaba khangnanaba Survey of India Revenue Department amadi Manipur gi lenga ke Principal Chief Conservator of Forest ta legal notice thakre madugi mathakta Delhi da leriba USA United Kingdom China Thailand Myanmar amadi Bangladesh ki embassy sing da su legal notice thakre makhatana mathau taraklabadi International Court of Justice da fauba case thengnanaba sem sare haiki कोथा खुनौद योंजलिबा लालेना साइंटिफिकली प्रूव तौरबसे अदुगे लीगली एनक्लेव एरिया एनक्लेव थंब यादे जो हाइरे अनि दनेबा दैरिसे मोइना लालिबा केनोसे इशूसे अनि सी करेक्शन तौबा हाइबसे इट इज अ मच अदुगा तौबदबो मसे इंटरनेशनल बाउंड्री ओइरे इंटरनेशनल पिलर नि हाइना लाउतोपदी अरानबो होइगनी अनकॉन्स्टिट्यूशनल ओइ अदो भारत लेरिबसी पॉलिटिकल पार्टी सी मोइदनते पिक्थन यामे मोइना अनकॉन्स्टिट्यूशनल एक्टिविटीज ऑफ बीजेपी गवर्नमेंट हाइदन लारो पकांदा मणिपुर दसु दोसातानी अदुना सिगुम बयाम सिंगसदगी एवॉइड तौननबा असुम ममौदा थमसे हायरगदी नसाइगी सिंगल कंट्री डबल गवर्नमेंट हाइना थमबदो अदु तदा चंबा सोल्यूशन ओइने Housing India government amadi NSNI mani ki marakta chathariba framework agreement ki makhada India lengakna Naga Singtagi akhannaba agreement ama tawgani hairiba wafam asi yaba ngamloi Manipur gi ngamkhai kannanaba hotnabada lamdam asigi miyamga punna thengnaminagani haina Communist Party of India CPI gi cherol amana khangalakli Manipur Liquor Prohibition Amendment Bill English Singanige Supna Taranipan gi Mayokta Bisempur District ta wakat mifam chathakre wakat mifam adu district adu gi Nambol Oinam Yumnam Khunau Kainau Bisempur Upokpi Moirang Bazar Faugak Chau Ikhai Kumbi amadi Kairen Fabida Kadagi mityang makhada chathakibani wakat mifam chathakiba mafam sing aduda wakat mifam loi singna license piduna yu sungba yaroi Manipur mangnana basinganu haina thaba play card sing sizinaba galoinana kholaw kaya sulauki Housing Chathariba Manipur Legislative Assembly Mifamna Manipur Liquor Prohibition Second Amendment Bill 2018 Puthorakli Basi Hairok Nupi Samaj Kanbalu Naran Konjil Makhalaikai Nayaba Ngamloi Haina Cherol Amada Hairi Loinana Bill Asiki Mayokta Changsilakpa Khongjang Khuding Makta Lup Asina Mapung Fana Saugatkani Hairi Thangmaiban Apunba Nupi Lupna Thangmaiban Assembly Constituency ki MLA gi mafamda Manipur lengakna yu sungduna mapanda thadokpagi ayaba pinanaba lo semnanaba hotnariba asidi khud thingjanbinaba amadi lo asi semhandanaba taksilladuna point 13 yawba memorandum ama pisinduna lup asina taksinkhre Hariba memorandum aduda entrepreneur kharana lengak asibu lana lamjingle lengak asina senmit loan fagathanaba hotnabaga tungi mirol gi punsiga mantikna gadaba nate haina na chingba wafam kaya point 13 asida palli State asigi lengakna Assembly da puthokuna pass taunanaba laknariba Manipur Liquor Prohibition Second Amendment Bill 2018 gi mayok tangasi Manipur gi tongan ba mafam kayada wakat mifam chathakre Imphal West ki awang khunau sagol tongba nongchup sanjengbam haibong pokpi Iram Sifai Ningombam Samusang amadi watham lairak Imphal East ki oina Khongman Zone 4 5 amadi Ayangpali Thobal District ki oina Hairok Part 2 Wangjing Kaithel Khangabok Langathel Thobal Bazar Yaripok Salungfam Nongpok Sekmai Kairen Bikhok amadi Thobal Lesangthem Kakching District ki oina
Lai Manai Wabagai Terapisak Hianglam Hiranmai Amadi Hianglam Taubul Loinana Bisenpur District ki oina Nambol Bazar Oinam Yumnam Kuno Bisenpur Bazar Ningthokong Fubala Moirang Bazar Faubak Chau Ikai Kaithel Thanga Kumbi Amadi Wangu Kaithel asina chingba mafam singda hiramasigi matangda wakat mifam singsu chathaki Manipur ki oina taret suba pe commission gi English aniga subna kungi April amadagi piragani haina thasi ki tarani panda cabinet na decision laukibada All Manipur Trade Unions Council Amtuk amasung All Manipur Government Employees Organization MGO gi apunba Joint Administrative Council JAC na kanna yaning da bafongdorakli loinana local liquor mapanda thadoklaga lakpa income na taret suba pe pigani haibagi wafam dasu JAC na yabangam loi hairi Government na tasengna taret suba pay commission pige khallabadi 14 finance commission degi lakpa senfam khaktana taret suba pay commission pi bangam gani haina su thamlakli hiramasigi matangda ngasi Imphal ITI complex da Paumi Singh unaba amada JAC asigi general secretary Laitonjam Biken na hai state asigi employee khudingmak manaba thabaki manaba khusuman piu haina department singna mathang manau naina thabak lepagi khongjang changsilakpa ngasi ga thana numit chamaga kulhumdoi ni sure Taliba demand asi athubada pinana balengak na thorang amata paikhalaktabadagi JAC asigi apunba meeting amana ngasi pangthoktuna warep ahum laure hairi warep sing adudi ahanbada cabinet na English singaniga supna kungi April ki amada taret suba ke pay commission piragani haina Laukiba warepta JAC na amata oina yaning dabu utpa anisubida Prime Minister da hiramasigi matangda reminder thakraba matung amuk nauna che thaduna JAC ki firap khanganba Om subada JAC ki warep sing amadi apamba sing amuk hanna Chief Minister da che thaduna khanghanba haina yanaki hairi bikena makhata na phongdorokpada taret suba pay pithokpada employees singi damakta state asigi oina chahi amada lupa Koti lising amaga chamri khak mathautai hairiba senfam asi Fort Finance Commission gi grant in aid ta yauriba lupa koti lising taraga chaniga kuntare tagi kaithok irai lai na piba ngamgani haina phongdorakhi loinana lenga ki maikai dagi JAC ki mihut kangbu singa hiramasi gi matangda wari sanasi haina khanghalakpada JAC na taramna okani haina su thamlakli 2020 ki April amadagi 7 central page sanagani na akoina warep lobirokasi akoi ahamba matakda akoi ngasi mifamna akoi objection to Manipur da leriba employee section khudimaki teachers adi workers adi pensioners amasung family pensioners singi akoi mahut sinjaraga honorable prime minister da akoina thajariba letter si akoi 2 times sure akoi matam dugi government parliament singdigi 4 pay adi 5 pay amasung 6 pay logiba singsi Manipur da akoi dry state na foreign liquor ki dry state lokthoi iba matam du da logi ba ngatani 7 central pay si kaigumba state government na implement tawna bo hona bada foreign liquor dagi lakba revenue duna income duna 7 pay pi bada sang sijna gani haba hamsi ahama matam da akoi JAC of M2M juna yaba ngamoy Horticulture ki potok sing yokhatuna state asida tourism saukhatnaba ki pandamda androda chahi khuding gi leptana pangthokpa chahi asigi oina tarama thoisuba state level pineapple festival cum seller and buyer meet and youth festival 2018 ngasi loisin kre loisan bigi thoram da saruk yakiba horticulture minister T.I. Shyam Kumar na lengak asina miyam gi apamba ki mayok ta thabak amata tawroi state asida thokliba issue sing loisinana ba angamba thakta lengak na hotnari issue sing asigi marakta center ki subject oiba issue yaubana khudakta loisin ba ngamdabani haina phongdokre development organization andro kendra na sinduna festival asi thasi ki taramari dagi hoduna andro constituency ki manung chana leiba Thambalnu Market Complex Chatharakibani Minister Shyam Kumar na makhata na phongdokhibada festival asi pangthokna na bhotnabada India government ki nek tagi lupa lakh kun kaitharakhi India government ki maikai dagi mateng pirakpa sina maram oiraga festival asi tapna mapung fana pangthokpa ngamlibani loinana set asida puthokliba organic oiba ki home sing asi Gurgaon amasung Delhi na chingba atopa state ta thadokna na bathaurang leire hiramasi gi matangda MS Arora kauba company amaga wari sanaba loire haina phongdokhi loinana Andro constituency da leiriba government school sing asi gi mathakta nauna primary school taruk hapsillaga constituency asida leiriba
naharolsing asi education ningthina piba ngamnana hotnagani Imphal city manungda street vendor singi oiriba phangpham tokpa pinana basu lengak na kana hotnari haina fongdok laduna lengak na paikhalak liba thaurangda miyamna support tawbiu haina appeal tawki मदुदी नॉर्थ ईस्ट काउंसिल गवर्नमेंट इंडिया ना फेस्टिवल से की 20 लाख हद की जो पीरे मबांग से की जो पी समय तक तो ना मणिपुर की तोंगान बा जिंजर फेस्टिवल परबुंग फैजोन डिस्ट्रिक्ट की ऑरेंज फेस्टिवल तमेंगलोंग सिली फेस्टिवल शेराकोंग लिमन फेस्टिवल कसाई अमदी गार्लिक फेस्टिवल तोंगान बा शेवलिली फेस्टिवल बाराक फेस्टिवल तोंगान बा मणिपुर की जगह जगह ता कोई लेबल लमदम की ले हाउ साना बा पोर्ट में हम सिंगा डिपार्टमेंट असिना Forestry Department na koi hona dra lai loina na Manipur da yugi thom kan da yugi permit pi ba kan da irang hori myam sing si praja gi hen phana ba khan da khan bani adu praja na pam da thabak amata university minister taw oi hai ba ngani ngang kan da praja irang sagana ba hona bigin Hindu lining chatpa singya chawba kumhai ama oiriba kangi loiba numit haibadi kanglen gi kumhai asi Manipur gi tampak ki mafam kaya da su pangthoknari ingen gi nini panba numita ki haukiba kangi kumhai asi gi numita mapanni chupna pangthoklaba matungda ngasi loisinbani Manipur gi oina kang chingba ki kumhai asi palace compound da leiba Sri Sri Govindaji Temple Board na sinduna pangthokli International Society for Krishna Consciousness ISKCON na susinduna kangchingbaki kumai asi pangthokhi nakal amaromda lekai da su kangchingbaki kumai pangthoknaki miyamna Lord Jagannath Balabhadra amadi Machal Ibema Subhadra ki mafamda ngamjaba athen pot katuna kangchingbaki kumai mapung fana pangthokhi Awang nongpoki lamdam asi mainland India da ki top topa masak oina yelhaungai da gi leraklaba mafam amani haina United Mongoloid ki cherol amana hairi loinana lamdam asigi yelhaumi singbu kanjanaba amata ngairaba pambaidi awang nongpoki state singi makok thongba luchingba singna mayek sengba act ama thambani haina cherol asina makhatari Kakching district ki hianglam kendra gi manung chana lariba sekmai jindagi nongmai khong arong Teragi lambi asi asukki matik fatabana maram oiraga lamdam asigi miyamda maru oina mahairoi singna chatok chasin tawbada chauna khudong chadaba mayoknare lamdam asomgi miyamna thengnariba khudong chadaba asi khangbiraga lengaki mari leinaba department na miyeng changbiduna athuba matamda lambi asi sembinaba Progressive Transporters Cooperative Society Limited ki maikaidagi pukning chingsilakli Lambi asi Manipur Turel gi mapalda khundariba miyoi lising kaya gi lifeline oribani mafam asigi miyam gi khudong chadaba asi yengbiraga mari leinaba singna athubada thabak lokhatpina ba haizarakli
Palel Police Station gi nupi police yawba team amana tha asigi tangkunda station asigi mamangda frisking chathabada more tamna lakpa registration number MN01S3200 oiba silver machugi passenger van amadagi Bangladeshi ni haiba nupi macha mari ga loinana Lilong Mairen khundagi Samina Mapuroiba MD Jakir ga loinana fagat pangamle haina police department gi cherol amana hairakli amadi hiramasi gi matangda Kakching police station da case ama register tawduna makha taba thizana bagi thabak chathari hairi Wangkai Kendra gi manung channa Mantri Pukrida Ideal Coaching Center amangasi Kenfasi gi MLA Okram Henry na hangdokre Thoromadu da Thobal College ki Associate Professor Dr. MD Abdul Latif Thobal District ki District Information Officer MD Kayum Social Worker Alhaz Muhammad Basir Khan yauna Maikai Adumgi Miyamna amadi Mahairoi Kayana Saruk yaki Thoromadu ga mari lainana MLA Okram Henry na hai ngasi nauna hangdokliba coaching center asina Maikai asomda lairiba miyam maru oina Mahiroi singda hena kana bapi bangam lagani mahaki maikai dagisu coaching center asi hena faba center ama ohenna ba hotna bada angamba mateng pangani haina fongdoki Wakan thamoi na bumana roba kana guma satra satri duna yam kanna like tamning ba masa masu oiramaba oza duna thamoi changna thawai changna taaga hausikan matam gi up to date se tawraga chatpa matam da adumma ga dum mai pakani haitare ahoba budi hoi sumaina asoi khar laigani ahoba sidi ahobani awat pa dumak laigadori bani kanamta experience laina tholak pana tabani na experience to gain tawrakan da mathanna dum maturity du yorpa matam da magi matam da yorokan dum phongdok charaka do banga tani hatra satri sing inkhal ibe mayam sing sigi makhoi bu up to date tawba yaba kari wa karawa ida tawraga phagada gi haibzo ichinaw mayam sing organizing committee sing siga tana minaraga ai su izat oyhauna ba masigi infam sida kaino ma tawkhibani ko haibado mark ama leina ba ai thamjage Haujik chathariba Manipur Assembly ki nongjumi famda anti-rap law bill puthokna pass tawgadabani karigumba hiramasigi matangda wafam amata khanadrabadi tumina khak lairoi haina All Manipur Students Union MSUgi Gerald Amana lenga ki pokning chingsilakle Thobal District ki Laifrakpam Maning Laikai gi Gehu Ningthau Maira Paibi Women's Development Association amadi Laikai asigi miyoi singna mafam adu ki fibam fatraba lambi thong amadi torbana chingba kaya semjen bina ba lenga ki pukning chingsilakli UC Laifrakpam gi member na hiramasiga mari lenana fongdo rakhibada Imphal Turel gi makhada sariba Laifrakpam amadi wangoi faunaba Yamna maru oiba suspension bridge asi chahi mari mangagi mamangdagi yadaduna lakli Thong asigi fibam fatabana maram oibana PWD Thobal Division na lanthok lasin tawba thingjin khre masi semjin bina ba lengak na sinduna pangthok liba miyam gi numita wakat khre lengak na su tabi khre adumapu mari leinaba department na mityeng changba watpana ngasi fawba semjin sajan ba ki thabak paikhatri haina thamlakli hariba thong asi wangoi romdagi Thangba Maikaida Wangoi Hospital Lady Amadi Lilonglom Thangbadana Wafagi Football Practice Ground Lady Masida Thong Yadaba Sina Ana Ayek Yaurokpa Amadi Sanaroi Singaloinana Miyamgi Chatok Chasinda Chauna Khudong Chadaba Mayok na Hale Atuba Matamda Lengak na Mityeng Changbiu Haina Mahakna Lengaki Pukning Chingsilakli Thong asi yadaba sahi mari manga surabane dubu laikai gi maira paibi medi club singna matam goina koi semjalaga seasonara kune dubu handakte koi thong asi sungya yadaba gi phibam da yam thina damage oibagi phibam da laire aduna akoin masi sembi na bagi damakta laikai gi club organization amadi maira paibi maibel singna chief minister da miyam gi numita satna wakat labada akoi chief minister na soi koi wakat adu tabi duna thong asi semna ba irakre tawdabu mari laina ba department singna akoi gi Thawai Yawi Dabadagi Thongasi Hojik Pawa Semjandana Lady Lamda Masiki Paumi Singi Yaifa Thoksil Gidamakta All Manipur Working Journalists Union Amzuna Haukiba English Singing Supna Tarata Semkiba Paumi Welfare Foundation PWF Ki Makada Medical Board Amangasi Sem Kre Member Tarukna Saba Board Asiki Oiba Mifama Mafam Laba Matungda Masagi Anaba Sagona Duna Lariba Paumi Mari Amadi Paumi Gi Imung Manung Mioi Ani Punna Mioi Tarukta Lupa Lak Ohumga Lising Kuntragi Mateng Panglagani Haina Lau Thoki Pagi Paumi Singi Tongan Foundation Nama Semdana Karimba Pan Namadagi Lak Interest na Ana Yakubatam da Pina Bagida Mukta Pesakra Yamna limited way Pesani Lady Thank you, Kaja. Suggest our receive Masi Kara Hangalaga interest na Sina Domina, Capital Kara Hangana Bagi Quick Fund Drive to Wishwari Sanzay.
ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯥꯕ ꯄꯥꯎꯃꯤ ꯇꯔꯨꯛꯁꯤ ꯊꯥꯔꯛꯄꯁꯤꯗ ꯃꯣꯏꯒꯤ ꯑꯅꯥꯕ ꯑꯗꯨꯒ ꯃꯣꯏꯅ ꯆꯪꯈꯤꯕꯗꯤ ꯄꯩꯁꯥꯁꯤ ꯌꯥꯝ ꯆꯪꯉꯤ ꯆꯪꯕꯗ ꯅꯠꯇꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯣꯃꯥ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯏꯟꯚꯣꯜꯞꯃꯦꯟ ꯃꯌꯥꯝꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯡꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯑꯦꯃꯥꯎꯟꯅꯦꯅ ꯑꯩꯈꯣꯏ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯃꯔꯛꯁꯤꯗ ꯂꯣꯏꯅ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯦꯃꯥꯎꯟ ꯈꯔ ꯂꯦꯞꯆꯩ ꯉꯁꯤ ngasi thauram adu saruk yakhiba medical board asigi members oiriba Sizo Hospital and Research Institute ki managing director Dr. K Palinna matam gi matungina analayeng gi expenditure wangkhalakpana tangai fadana paumi singi analayeng da changba sel gi mateng oinana ba ngasi gi mifamna khanaraba matungda senfam sing asi lauthokpani ahanba oina tengbang lauthokpa sida yauraba paumi amasung imung manung sing adudi Ichel Express ki reporter CH Netrajita Lupali Singh Humbudra manga PTI ki reporter Santosh Panjawamda Lupali Singh Yankai Amzu ki advisor AK Sanatonda Lupali Singh Humbudra manga Liklam Pauche ki reporter AK Raju da Lupali Singh Yankai ISTB ki Dex editor Jit Ningomba ki Loinabi Lili da Lupali Singh Humbudra amasung Naharol ki Thaudang Pauche ki reporter KSS Megajit ki Machanupi da Lupali Singh Tarani Ayuk nungthil numidang thidana miyam gi thokal tawriba paumi singna ana ayek yaurokpada makha tana tongan ba tengbang pinana basu khanakhigani haina mahakna fongdoki ngasi sem kiba board aduda saruk yakiba member taruk adudi Sizo Hospital ki MS Dr. S Jugindro IFP Pauche ki editor Pradeep Fanjobam Jenims ki associate professor Dr. O Guneshwar Sizo Hospital ki managing director Dr. K Palin Jenims ki associate professor Dr. K Loken Chan amasung RIMS ki director Dr. A Santani Manipur University thokliba wathok asiga mari lenana Joint Tribal Students Bodies Manipurna makoigi oiba firep khangaladuna cherol amada hai wathok asi Inquiry Commission natraga Fact Finding Committee amana thizin hangadabani BC lokthokpa natraga lokthokdaba haiba asi inquiry adugi matung inna lepkadabani mahakpu mayang amani haibagi damakta VC gi famdagi lokthokadaba oirabadi madu logi mayoktani Professor Pandena University asigi thabak thauram kayada efficiency transparency integrity amadi justice ta makhal amatagi bias leitana thaudang lauduna lakli hairi amadi university asi mahusagi fibamda hanjin handaba asibu yaningdaba yauna body asina taliba demand sing asi fangnanaba khongjang ama oina hayeng July kulumdoidagi Manipur gi hill area singda matam kaktaba ban tawgani hairi Nakal amaromda Kangleipak Students Association na lamdam asigi mahiroi singi career manga dauriba fauba tuminna laisaliba Manipur University gi VC masa khangna VC famda gi resign tawgadabani haina fongdorakli mahiroi lubasna thadorakpa cherol amagi matung ina Manipur lengak na center da VC lauthoknana ba taknari hairabasu center na karigumba chapchaba khongthang ama lokhalak free khongthang lokhalak taba sina center na wathok asi lumna lawde haina takpani haina makhatarakli Imphal Finance Cooperative Thrift and Credit Society Limited ki kunmanga raksuba kumon numit Silver Jubilee Thauram pangthokre Palace Compound laiba MSFDS ki auditorium da pangthokpa thauram aduda sanglaba chahi kunmanga asida society asina miyam gi damakta lawrakpa Thaudang Singh Saithaba Souvenir amasu fongki ngasigi thauram adugi athoiba mitunglen oikiba Manipur Legislative Assembly gi Speaker Y Kem Chana lamdam asida lairiba Nationalized Bank singna manung yauna changsinduna mafam kaya society asina changsinduna miyam gi mateng panglakpana ngasigi fibam asi yaurakpani achauba National Bank sing asina repayment tawra oi haina kibadagi mayamda loan gi khudongchaba watna pirabasu lamdam asigi miyam gi ihul khangna society asina mateng Pangba asimak chauthok chaningaini tungda lakadaba thabak thauram singdasu mai paktuna matam sangna miyam gi thogal tawba ngamba society ama soidena oirakani haina achetpa thajaba thamli haina mahakna fongdoki
Manipur leiba toan ba kanogi khigi nationalized bank mayam amani yoksin ngam da jaga du yoksin bagi achievement ni haina khanje Imphal finance na ashoba daita ma lobidana local issue mayam si khangaga local gi entrepreneur mayam improve tawlamba even khigi singamai dege hawraga lolabum then Pauna Bazar then khigi Bisembu district cover tawre aduga Thangal Bazar unit ama hange hujik lakadoriba sahida Manipur punba cover tawbung amasino Manipur Sahitya Parishad Bishnupur branch na chahi kunmanga surakpaga mari leinana chahi amachupna chatharakpa silver jubilee celebration dangasi Maitai pung amasung nat sankirtan isai gilamda saknairaba oja singda mana kaya lanthokri Moirangda leba LCM High School gi auditorium dangasi pangthoki ba thoram adu da lanthoki ba mana sing adudi mari suba mutum maino sing amasung mutum ongbi thoibi debi ningsing selgi mana amasung taret amadi nipan suba tongbram ongbi mani tombi debi ningsing selgi mana inglising ani ge supna nipani Lions Club of Nambol, Lions Club International District 322D gi Ahumrak Suba Charter Night Celebration cum Induction and Installation of BOD 2018-19 gi Thoram Public Theatre Nambol Foishum Dangarang Pangthokre. Thoram adu saruk yakiva environmentalist Dr. K.A. Samu ngauna fongdokibada asigumba international ki thakta lairiba club amana malem gi honglakliba ingasa gi fibam da saruk yaduna kananaba khongthang lauriba asi yamna maru oi haiba wafam thamki Taratare Suba the Great June Uprising Unity Day 2018 Thauramga Mari Lenana Pangthokiba blood donation camp ta saruk yakiba blood donor sing okpagi thauram ama ngasi kwa kaithel akham laikai da leiba amuko gi office ta pangthokre Amuko amadi UCM anina punna khusam na duna pangthoki ba thauram aduda UCM gi president amadi organizing committee gi chairman Sunil Karam observation committee gi convener S Sanjoy amadi RIMS blood bank ki head Dr. Palin Royau na mioi kayana saruk yaki thauram aduga mari lenena jun tara nipan da pangthoki ba thauram aduda EP ki ba mioi chani ke tara taruk pu ikai khumna ki loinena certificate khusan neki Thauram adugi mari lenena UCM gi president Sunil Karam na fongdokibada miyoiba khunai asigi kanana ba loinana miyoiba amagi punsi kanana ba haiduna masana yazana tholaktuna EP ba haibasi atang ba thongni singthaningai oiraba pukchel chawraba sing asibu UCM amuko amadi Manipur miyam na hainingai leitana thagali loinana tawbimal utli haina Sunil Karam na fongdoki piriba missing ase subna kaki masagi wakalon tongan ba aida hinge habi wakalon natana hingmin nasi habagi wakalon lamki adugu mamagi ideology wangar ba pot asibu amuko UCM na yamna ikai khunabam thoi tungda haraka doba kayam kangna pibada amang ba leite pibagi kanaba lei pibana hakjang phaba lei pibana mi kaya gi punsi ju kanbanga mi habagi achaubo message amase aikoi punna khangwinabagi amasung piriba missing sina aikoi hena aikoi gi mi bu kananaba adugumbagi wakalon se sense of nationalism gi wakalon na pusula kanda aikoi bu makoi bu honor torakanda aikoi na ngamjaba khad honor torakanda appreciation tawnu bidamuta tangai padana ngasi gi thoromase UCM amukona sinjabane Lamdam asigi thabak fangriba naharol singbu thabak fangananabagi pandamda nilit akampatna National Career Service Ministry of Labor and Employment Government of India ga loinana job fair thabaki mela ama lakliba August 13 ta institute asigi campus ta pangthoklagani haina cherol amana khangalakli Hauzik sanabagi pau Kuntaruk Suba Mini Boys and Girls National Volleyball Championship ta saruk yakiba Manipur gi sanaroi sing taramna okre chatliba chahi asigi April 13 tagi 19 fauba Mizoram gi Aizawl da pangthokiba championship aduda Manipur gi nupa macha singna Mizoram bo final la set 3-2 da maithiba piram laga champion oiba ngamki Nupi macha gi team na league match sing da saruk yarabasu knocked out stage yoba ngamkhide All Manipur Volleyball Association singduna All Manipur Sports Association gi conference hall da pangthokiba thauram adu pangthokibani loinana championship adu da saruk yakiba sanaroi coach amadi manager singda achamba khudol kaya piduna pukning thawatki
Kickboxer Yambem Govind Singh Guinness World Record ta channa basem sakre ngasi Khuman Lampak Boxing Arena da Yambem Govind na Guinness World Record ta channa bagidamak ta kickback ta mahaki khuning na minute ahum gi manung da chamapan ga tarani thoirak thinba ngamkibaga loinana minute amagi manung dana chahum ga nifumari rak thinki ngasi ki thoramadu da Kickboxing Association of Manipur ki achauba thodang loriba miyoi kaya su saruk yaki Imphal West ki manung chana leiba Kwakaitel Konjeng Laikai dagi Y Navadip amadi Laikhidrabi Yambem Ongbi Tampha ani gi machanupa Yambem Govind Singh English aniga ahum dagi masana asi kickboxing gi oza Umakant gi makhada sanarakibani sel thumgi awaba kayana maram oiraga tournament kaya yauba fangkhidraba sanaroi asina Guinness World Record ki kickboxing masanaga mari lenana ngasi mahakna pikhiba singthaningai oiraba record asina soidana mahaki panthung adu yauba ngamlagani haiba wafam asi lamdam asigi miyamda thamlaki record ki wakhanje yam kuire khalakpadi ado karangwanda thamjige di khangdaba kaino da matamdo di internet facility ji kya zu laitaba adu matana yenga check tawgado ju website ji ju kha luwoi kari oi tawa adu hojik ti 2013 14 side di website ji khara nuwai ra yeng ba phone da link tawga mama yeng yar padi adu matungina yengaga aina tawudi hani mangdagi kin thin boy gra elbow style oigra cow boy gra aduri push up oigra adum wall pitri di khwai di tom di oigra adum di taw practice ne taw matam da thawai yaung di khar di tawgre adu lepo ju mark ta thani hum adum lepo jawe Arobada bulletin se headlines amuka hanna miyam da thamsari Indo-Myanmar border ki chayat nari basi political party khuding ma ki mihut amamam yawba committee semduna yengsin bahaina chief minister na luchinduna pangthokiba all political party ki mifam da waret lawkre National People's Party na Manipur di ngam khai ngak na ba achet pa firet lai miyam ki ihun khang na party na sila thabak tawgani haina minister LJN Kumar na phongdokre Seven Pay Commission English aniga supna kungi April amadagi piragani amadi local liquor mapanda thadoklaga lakpa income na taret suba pay pigani haibada ngaki wafambu M2 amadi MGO na akan ba maong da yanin da phongdoraklei Taramatoi Super State Level Pineapple Festival cum Seller and Buyers Meet and Youth Festival 2018 ngasi loisin pre lengak asina miyam gi apambagi mayok da thabak amada tawroi haina Minister Shyam Kumar na hairi Amasung numit mapani chupna chatharakpa kang kumhai gi aroiba numit purna yatra ngasi dharma laini naisol amadi harau tayam galoina na loisin pre